अहानबदा ngasi ki maroi bapau ngasi soi tham moirang purel la kuki khulai pai ba singna landara krei ngarang lokhat pangam dara le hoba lengoi pupa tata truck taru ngasi state force na lothora krei real to real da kuki khulai pai ba singna amoda kai kya haitharak tuna tampakta khundari ba yelho mi sing awa famda tahana na balalong chatharakli Malam ki kaithel la lupa crore mapan lakh yangkai mapan rom oigataba amphetamine tablet amasung brown sugar custom division Imphal the anti smuggling unit na miyoi anida ki fagat pangamkhre Tham mapan faraba Manipuri irang asiga mari leindana tongan ba kuki CSO singgi miyoi mapan asaba mihut kangbu among as Union Home Minister Amit Shah udnarava yai amade National Action Plan for Drug Demand Reduction ki makhada Manipur kumza lising ani kungani thoi kulumdoi ki oina lupa crore nipan kaitharatuna North State singi manung da khwaidagi yamna sentham phungba street oire